Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. RBI na customer sing de henu khudong chahanabagi damak anoba scheme ani Pradhan Mantri Narendra Modi na hauzik ngahaki mamang da hudokre. Kendra gi project sing amadi scheme sing paikhat pada Rajyapal sing na Rajya Sarkar sing bulamjing binaba Rashtrapati Ramnath Kovind na apil tawri. Mapale bagtagi aeroplane da lakpa sing na chatkadaba COVID ki anoba sana kanglon haksel mantraloy na thokre amasong Lebaga sida hauzik fawada COVID-19 gi vaccine dose koti samatara lak humbutra mapan hena kapkre. Lebaga sida COVID ki vaccine dose koti chama hena kaptuna anoba itihas semle Khongjang asi hena mai pahanabagi damakka na honabiriba Doctor, nurse, frontline workers amasung vaccine kapthoklaba mioi khudingmakbu Akaswani na ikai khumnaba uchari aikoina pandamasi yobang ngamlabasu COVID-19 gi lantheng asi loidribana tabiriba miyamna laichat astegi komthokpa tobiganu tabiriba pumnamakna hek yaba makai atuba matamda vaccine kapthokpiu atopa mioi sing vaccine kapadasu mateng pangbiu harau kumagi matamasida achamba niyom mari ngakna chatpinaba haizari COVID vaccine kapthokpiu face mask upiu Foot taruki social distancing thambiu maimit amadi khutsa seng na hamdokpiu COVID-19 ga mari leinaba e-pau singidamak National Helpline Number 01123978046 amasung 1075 ta aduga Rajigi Helpline Number na 0385241166 amasung 1800345381 ta phone tawbiu hauzik mapungoiba pau Reserve Bank of India RBI na customer sing de henu khudong chahanabagi damak anoba scheme ani Pradhan Mantri Narendra Modi na hauzik ngahaki mamang da hudokre video conferencing gi kuthang da hudoki ba scheme ani adudi RBI Retail Direct Scheme amasung Reserve Bank Integrated Ombudsman Scheme ni haudopagi thauramda selthum Mantri Nirmala Sitaraman amasung RBI gi Governor Sakikanta Das saruk yakhi scheme sing asina Kendra amasung Rajya Sarkar singi kuthang da sel thadabagi thaurang hena fagat halagani Investor sing na makoina sel thadabada RBI gi kuthangda online da account hanglaga sathaba yagani masida sel tingloi Reserve Bank Integrated Ombudsman Scheme na customer singi wakaching tarba matungda madugi warushin purakpada hena kana halagani masi Kendra Sarkar gi One Nation One Ombudsman One Email amasung One Address haiba thaurangi makhada paikhatpani E-Shram Card yentokpagi thauram Hotel Imphal da hauzik pangthokli thormadu da Kendra gi Petroleum Mantri Ramaswar Teli Mukhyamantri Nongthomam Biren Singh Works Mantri Thongam Bishwajit MLA Hai Jinggo amasung Social Draw amadi Chief Secretary Dr. Rajesh Kumar na luchingma myoi chhoryari Rajyapal Singh Sarkar amadi miyambu marumapang oibagi wakhalon da achawa thodang lobuga loinana lamjingnaba Rashtrapati Ramnath Kovind na Rajyapal Singh da taksili Rajyapal amasung Uparajyapal Singhi Yankai Mathoi Shuba Mifam ngarang hokdokpagi thauramda Rashtrapati na hai Kendra Sarkar gi pandam phangnanaba honabada Rajyagi Sarkar amasung miyambu bhab tahanbada Rajyapal Singh achawa thodang logodabani pandam asi phangnaba honabada makoina angamba thakta thabak tawgodabani mifam aduda khanakhiba wafam Rajya Singh da Rajyapal Singh na pukhatuna sana hanaba honanabasu Rashtrapati na apil tawki thormaduda wangangbada Uparashtrapati M Venkaiah Naidu na hai Kendra Sarkar ki tongan project sing amasung scheme sigi thabak thoram sing paikhatpada Rajyapal Singh na kumna yingsingadabani miyam gi damak thadariba senpham sing achumba lambida sijanana mahonabada su Rajyapal Singh na achoba thodang launaba Uparashtrapati na taksinki Mapal lebaktagi aeroplane da lakpa singna ngasidagi chanagadaba COVID-19 gi anoba chana kanglon haksel mantraloy na thokre anoba changna kanglon asigi matungina passenger singna Air Subita portal gi form da masa na mensilaga online gi kuthangda makoini aeroplane tongdringai gi mangoinana tharakadabani masigi mathakta passenger sing adu COVID-19 gi RT-PCR test tawbagi negative report su yaholakadabani madu pung humputra nithoi gi manungda tawba test gi report oigadabani hari kariguma makoina masana mention form thagalaktrabadi madu ain gi matungina thabak lakhotkani Airlines ki miyoi na form thajilaklaba amadi RT-PCR test tawbagi negative report pisalaklaba passenger sing khaktamak aeroplane tongba yabagi aya bigadabani hairi Manipur COVID-19 dagi naba phabagi changsada marfudra tare dasmik nipan ahum yaure rajya sigi oina puna miyoi lakama lising kun mari
chahum kunipan COVID-19 positive oibagi manungda myoi lakama lising kun matoi chatu kun taruk naba fakhre Raja gi haksel bibangna thokpa chirol ma da hai ngarang gi oina puna sample lising ma chani pa ni fu manga test tobagi manungda myoi humbudra ni pan khak nongna COVID-19 positive oike positive oibagi sangsa da mari dasmik anini myoi ni phu naba phaduna discharge tawkhre Laiset asidagi myoi ma laikhidre masi tharaga laikhidaba apunma masing lising ma chamapan ni fu matoi shukre housing active case myoi satret hum fu matoi leiri Tabiriba pawasi Akaswani Imphal dagini Lebag sida housing pawada COVID-19 gi vaccine dose koti chamatara lak humbutra mapan kapangamkre haukiba pungkun mari khaktada vaccine asigi dose lak yankai humdoi lising marfu mato hena kapki maraga sida ngarang khaktada COVID-19 gi anoba case lising tarani thoirom thengnaki adumoinamak myo lising tarahumdoi naba faraki myo changwa sumna ama laiset asina maram oiduna leikhide Kendra gi haksel mantraloin hai lebag sida COVID laichetegi naba farakpagi changchada marfudra ni pandasmik ani taruk yaure masi haukiba sahi gi March ka yengnabada khwadigi wangwa changni housing active case lakama lising kuntra tare leiri masi haukiba numit chani humputari ni ga yengnabada khwadigi nemba changni Assam do COVID-19 gi vaccine kapa yarba mi isada marfutra manga hida kapa loire National Health Mission gi Mission Director Dr. Lakshmana Akaswani Paumi da hai housing pawuda rajya tu the vaccine asigi dose koti ani lak marfuma pan kapkhre rajya gi haksel bibaki pauna hai yumthong changduna COVID vaccine kamna begi thabak athuba matam da horgani masina vaccine asi kapthok hauduba mi khudingmak ponsin mangam lagani lakadoriba sayul ani gi matungdadi hida kapa yarba mi khudingmak chada sama hida kathok pangamgani habegi thajaba haksel bibakna fongdokle Dr. Lakshmana hai rajya tu school sing hangdokraba matungda COVID-19 na maram oduna khudong chadaba thonba amata hauji phawbi oina amata thengnadri masi school sing da COVID-19 gi sana kanglo ningthi na ngakpadagi ni hainasu mangna fongdokki Maharashtra da myoi chamapan marputra tare nauna COVID-19 positive oiba thengnare myoi kunipan leikhidre nauna positive oiba masi tharaga rajya tu da hauji phawda COVID-19 positive oiba migi masing punna lakhumputaruk lising kun matoi chambri kun chure Rajagi Public Health Department gi pauna hai ngarang kakta myoi lising ama sumna tara taruk laichet asidagi naba farakhi masi tharaga naba farakpa punma masing lakhumphumari lising phumari chamapan nifuni pan sure ngarang myoi kunipan lekhidabadu tharaga lekhidaba migi masing punna lakama lising nifu chahum humputra manga sure housing active case lising tarani thoi chahum yankhai ni thoi leiri Mumbai sahar kakta ngarang myoi chani humputra taruk nong COVID positive oirakhi masi tharaka sahar adumuktada positive oiba migi masing lak taret lising yankhai mapan samnga humphuni thoi sure Kendra Sarkarna 5G mobile phone gi spectrum nilam laubagi matam mathang sahi gi April natraga May da taraba yai hairi wafam asi ngarang nei Delhi da pangthokba Times Now Summit lising ani kun mathoi da wangang bada Communication amasung IT Mantri Ashwini Vaishno na fongdokhibani mangna hai hiramasigi matang da Telecom Regulatory of India na kumna yengsili amasung makoina prastab hek tawropaga nilam lawbagi thabak chathagani mantri na hai Telecom Regulator na makoigi prastab adu mathang sehigi February loisilakpada natraga March ki ahubada prastab tawrokpa yai habigi thajaba Department of Telecommunication na asa tawri National Recruitment Agency Inglisingani kunithoigi March da linglagani masina recruitment gi common eligibility test pangthoknaba agency am oiragani kendra gi personal and public grievances ki rajya mantri Dr. Jitendra na hai kendra sarkar na recruitment asigi test tofam achauba jila amamamda amamam khak thamnaba thorang asi paikhalakpani masigi maroiba maramdi lairik laishu hairaba nupi macha singna sarkar gi pham painabagi damak atop rajya singda chatuna parikya thabada thengnariba kodong chadaba singadu kohnabani Loisilakpada COVID-19 dagi ngakthoknaba vaccine kapthokpa face mask uppa futaruk lapnana leiba kutcha amadi maimit tarutana na thamba haiba asamba thongsing asi ngangna chatpinaba amukhana ningsingjari aroibada maroiba pau amuk RBI na customer sing de henu khudong chahanabagi damak anoba scheme ani Pradhan Mantri Narendra Modi na hauzik nahaki mamangda haudokre kendra gi project sing amadi scheme sing paikhatpada Rajyapal sing na Rajya Sarkar sing mulamjing binaba Rashtrapati Ramnath Kovind na appeal tawri Mapale baktagi aeroplane da lakpasing na satkadaba COVID ki anoba chana kanglon haksel mantraloi na thokre amasong leibagasta hauzik phawda COVID-19 ni vaccine dose koti sama tara lak humbutra mapan hena kapangamkre pauloi jare